ꯀꯥꯁꯦ ꯍꯤꯟꯖꯥꯡꯁꯨ ꯑꯗꯨꯝ ꯂꯣꯏꯁꯜꯂꯛꯑꯦ ꯍꯤꯟꯖꯥꯡꯁꯦ ꯈꯤꯇꯪ ꯊꯣꯡꯉꯤꯁꯦ ꯁꯤ ꯂꯣꯏꯔꯒ ꯑꯗꯨꯒꯩꯗꯤ ꯑꯂꯨꯁꯤ ꯉꯧꯔꯒꯦ ꯀꯞꯄꯛꯀꯅꯨꯅꯦ ꯇꯅꯅꯤꯗꯅ ꯌꯥꯔꯕꯣ ꯌꯥꯔꯦ ꯑꯩꯗꯤ ꯗꯨꯀꯥꯟꯗ ꯆꯠꯂꯗꯣꯏꯅꯦ ꯕꯣꯕꯣꯛ ꯂꯣꯟꯖꯜꯂ ꯂꯥꯛꯑꯝꯃꯅꯤ ꯗꯨꯀꯥꯟ ꯂꯧꯁꯤꯡꯒꯤ ꯆꯥꯌꯦꯡꯗ ꯃꯥꯅ ꯍꯥꯏꯕꯁꯦ ꯂꯧꯁꯤꯡꯒꯤ ꯆꯥꯌꯦꯡꯗ ꯏꯂꯥꯏ ꯂꯥꯏꯅ ꯍꯥꯏꯒꯗꯕꯅꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯪꯒꯤꯗꯣ ꯂꯨꯝꯅ ꯍꯥꯏꯔꯦ ꯂꯧꯁꯤꯡꯒꯤ ꯆꯥꯌꯦꯡꯗ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ ꯂꯧꯁꯤꯡꯒꯤ ꯆꯥꯌꯦꯡꯗ ꯑꯕꯤꯔꯕꯜꯕꯨ ꯂꯨꯅ ꯇꯧꯔꯨ ꯑꯕꯤꯔꯕꯜꯕꯨ ꯀꯅꯥꯅꯁꯨ ꯃꯥꯏꯊꯤꯍꯟꯕ ꯉꯝꯈꯤꯗꯦ ꯅꯣꯡꯃꯥꯡꯕꯅ ꯂꯩꯃꯥꯏꯗ ꯂꯍꯤ ꯑꯃ ꯆꯤꯡꯉꯒ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗꯒꯤ ꯑꯣꯏꯅ ꯍꯧꯔꯒꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯍꯧꯖꯤꯛꯁꯦ ꯏꯂꯤꯁꯥꯅꯦꯕꯀꯣ ꯊꯣꯡꯉꯤꯁꯦ ꯏꯂꯤꯁꯥꯁꯦ ꯌꯥꯝ ꯑꯆꯧꯕꯗꯤ ꯅꯠꯇꯦ ꯃꯆꯥꯅꯤ ꯑꯗꯣ ꯉꯥꯒꯗꯤ ꯍꯥꯠꯇ꯭ꯔꯤ ꯑꯩꯅ ꯊꯣꯡꯗꯣꯏꯁꯦ ꯃꯌꯥꯝ ꯍꯤꯟꯖꯥꯡꯁꯦ ꯃꯈꯜ ꯀꯌꯥꯅꯣ ꯑꯝꯇꯪ ꯍꯣꯔꯦꯟ ꯌꯦꯡꯉꯨ ꯏꯂꯤꯁꯥꯁꯤꯃ ꯊꯣꯡꯉꯅꯤꯀꯣ ꯆꯥꯕ ꯃꯥꯟꯅꯗꯕꯒꯤꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯋꯥꯖꯔꯁꯨ ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯝ ꯇꯣꯉꯥꯟ ꯊꯣꯡꯉꯦꯕꯀꯣ ꯍꯥꯏꯗꯤ ꯆꯥꯔꯒ ꯂꯣꯏꯔꯦꯅ ꯍꯥꯏꯗꯤ ꯏꯂꯤꯁꯥꯁꯦ ꯍꯣꯔꯦꯟ ꯑꯩꯅ ꯊꯣꯡꯗꯣꯏꯁꯦ ꯏꯂꯤꯁꯥꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯑꯆꯧꯕꯁꯨ ꯅꯠꯇꯦꯀꯣ ꯃꯆꯥꯅꯤ ꯑꯗꯩ ꯑꯩꯈꯣꯏ ꯃꯤ 3-4ꯈꯛ ꯆꯥꯔꯅꯤ ꯃꯤ 6ꯈꯛ ꯂꯩꯕꯁꯤꯗ ꯃꯤ 4ꯈꯛ ꯆꯥꯔꯅꯤ 2 ꯑꯃ ꯆꯥꯔꯔꯣꯏ 2ꯁꯤꯅ ꯑꯦꯟꯖꯦꯂꯤꯅꯥꯒ ꯃꯄꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯏꯂꯤꯁꯥꯁꯦ ꯄꯤꯖꯗꯦꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯃꯆꯥꯅꯤꯗ ꯏꯂꯤꯁꯥ ꯃꯆꯥꯅꯤ ꯃꯄꯨ ꯄꯤꯖꯗꯕꯅꯤꯅ ꯃꯥꯁꯨ ꯆꯥꯅꯤꯡꯗꯦ ꯑꯗꯨꯗꯨꯅ ꯏꯃꯥꯅ ꯇꯣꯉꯥꯟꯅ ꯍꯧꯖꯤꯛꯁꯤꯒꯤ ꯕꯞꯇꯥꯁꯦ ꯁꯤꯁꯨ ꯂꯩꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯁꯤꯃꯨꯛ ꯇꯣꯉꯥꯟꯅ ꯑꯂꯨꯒ ꯇꯧꯔꯒ ꯊꯣꯡꯗꯣꯏꯅꯤ ꯏꯂꯤꯁꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯉꯅꯤ ꯑꯗꯩꯗꯤ ꯉꯁꯥꯏ ꯑꯦꯟꯖꯦꯂꯤꯅꯥꯁꯦ ꯆꯥꯛ ꯆꯥꯈꯤꯗꯦꯕ ꯃꯆꯦꯁꯨ ꯆꯥꯗꯦ ꯕꯦꯕꯤ ꯊꯣꯡꯉꯦꯅꯅꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯑꯗꯨꯗꯨꯅ ꯑꯩꯅꯅꯦ ꯍꯧꯖꯤꯛꯁꯦ ꯀꯩꯗꯧꯔꯦ ꯑꯗꯨꯒ ꯑꯇꯥꯁꯦ ꯇꯣꯠꯄꯤꯔꯦ ꯑꯂꯨꯁꯤꯅ ꯕꯖꯥꯔ ꯇꯧꯒꯦ ꯍꯥꯏꯅ ꯑꯂꯨꯒꯤ ꯄꯣꯠ ꯉꯥꯛꯇꯅꯤꯀꯣ ꯑꯂꯨꯒꯤ ꯃꯊꯦꯜ ꯉꯥꯛꯇꯅꯤ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒꯗꯤ ꯑꯩꯅ ꯑꯇꯥꯁꯦ ꯑꯁꯤ ꯇꯟ ꯑꯣꯏꯅ ꯄꯤꯖꯔꯒꯦ ꯊꯣꯡꯕ ꯂꯣꯏꯔꯒ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯕꯖꯥꯔꯁꯦ ꯉꯧꯒꯦ ꯇꯧꯔꯅꯤ ꯍꯤꯟꯖꯥꯡꯁꯦ ꯍꯥꯟꯅ ꯊꯣꯡꯗꯣꯛꯑꯒꯦ ꯑꯩꯅ ꯇ꯭ꯌꯨꯁꯟ ꯆꯠꯈꯤꯑꯕꯀꯣ ꯇ꯭ꯌꯨꯁꯟꯗꯤ ꯍꯜꯂꯛꯄꯒ ꯍꯣꯔꯦꯟ ꯍꯥꯏꯗꯣꯏꯕ ꯃꯦꯒꯤꯒ ꯆꯥꯛꯀ ꯆꯥꯒꯦ ꯍꯥꯏꯅ ꯑꯗ ꯃꯦꯒꯤ ꯊꯣꯡꯕꯤꯌꯨ ꯍꯥꯏꯅꯀꯣ ꯑꯗꯣ ꯃꯦꯒꯤꯗꯨꯗꯤ ꯌꯥꯔꯤꯈꯩ ꯄꯤꯖꯔꯨꯅꯨ ꯃꯦꯒꯤꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗ ꯑꯗꯨꯝ ꯀꯩꯗꯧꯅꯤ ꯑꯗꯨꯝ ꯆꯥꯒꯦꯅ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯔꯛꯇꯕ ꯃꯇꯥꯡꯗꯗꯤ ꯑꯗꯨꯝ ꯑꯗꯨꯅ ꯈꯔ ꯁꯝꯃꯦ ꯑꯗꯨꯝ ꯄꯤꯖꯔꯦ ꯑꯗꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯆꯩꯔꯤꯕ ꯃꯉꯣꯟꯗ ꯃꯦꯒꯤ ꯆꯥꯒꯦ ꯍꯣꯔꯦꯟ ꯍꯥꯏꯔꯛꯆꯅꯨ ꯆꯥꯛ ꯆꯥꯗꯕꯅꯤꯅ ꯉꯁꯥꯏꯗꯗꯤ ꯕꯇꯔꯒ ꯆꯥꯛꯇꯣ ꯈꯔ ꯇꯣꯠꯂꯒ ꯑꯗꯩꯗꯤ ꯕꯣꯔꯥ ꯍꯧꯕꯤ ꯑꯗꯨꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯆꯀꯠ ꯈꯔ ꯇꯧꯔ ꯆꯥꯔ ꯂꯣꯏꯁꯤꯟꯈꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯍꯜꯂꯛꯄꯒ ꯍꯥꯏꯗꯣꯏꯅꯦꯕ ꯃꯥ ꯆꯥꯛ ꯂꯥꯝꯃꯦ ꯃꯦꯒꯤ ꯊꯣꯡꯕꯤꯌꯨ ꯍꯥꯏꯅ ꯑꯗꯣ ꯑꯩꯅ ꯃꯦꯒꯤꯗꯣ ꯍꯣꯔꯦꯟ ꯆꯥꯒꯦ ꯍꯥꯏꯔꯛꯇꯦ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯇꯟꯁꯦ ꯍꯧꯔꯒ ꯄꯤꯖꯒꯦ ꯇꯧꯔꯤꯅꯦꯕ ꯑꯂꯨꯁꯤ ꯕꯖꯥꯔꯉꯧꯊꯣꯡ ꯇꯧꯔꯦ ꯑꯇꯩ ꯄꯣꯠꯁꯨ ꯑꯃꯐꯥꯎ ꯆꯥꯗꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯆꯥꯏꯁꯦ ꯑꯂꯨ ꯈꯛꯇꯅꯤ ꯑꯂꯨꯁꯦ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯌꯥꯝ ꯋꯥꯅꯤ ꯍꯥꯏꯕꯗꯅꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯦ ꯑꯂꯨ ꯑꯃ ꯊꯣꯡꯕ ꯑꯂꯨ ꯑꯃ ꯉꯧꯕ ꯁꯨꯃꯥꯏꯅꯅꯦ ꯑꯗ ꯑꯂꯨꯁꯦ ꯍꯧꯖꯤꯛ ꯈꯔ ꯉꯧꯕꯤꯔꯒꯦ ꯁꯤꯁꯦ ꯇꯤꯜꯍꯧꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯈꯔ ꯒ꯭ꯔꯦꯚꯤ ꯈꯤꯇꯪ ꯑꯣꯏꯕꯩ ꯇꯥꯏꯞꯇꯀꯣ ꯅꯪꯅ ꯆꯥꯗꯣꯏꯅꯤꯅ ꯑꯗꯩꯗꯤ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯕꯖꯤꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯉꯥꯁꯤꯗꯤ ꯑꯩꯅ ꯆꯥꯛꯇ ꯑꯂꯨꯁꯦ ꯉꯥꯟꯁꯜꯂꯅꯦꯕꯀꯣ ꯑꯁꯝꯕꯤꯒꯤ ꯃꯑꯣꯡꯗꯅꯤ ꯊꯣꯡꯗꯣꯏꯁꯦ ꯑꯗꯩ ꯑꯂꯨꯁꯦ ꯉꯥꯟꯁꯜꯂꯒ ꯑꯂꯨ ꯈꯣꯠꯇꯣꯛꯑꯒ ꯑꯗꯨꯒꯤ ꯁꯣꯛ ꯇꯧꯁꯜꯂꯒ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯒꯤ ꯈꯨꯊꯣꯡ ꯊꯣꯡꯗꯣꯏꯅꯦ ꯈꯤꯇꯪ ꯑꯖꯥꯡꯕꯒꯤ ꯃꯑꯣꯡꯗ ꯇꯣꯉꯥꯟꯅꯒ ꯇꯧꯔꯔꯣꯏꯕ ꯃꯤ ꯈꯛꯇꯪꯒꯤ ꯍꯤꯟꯖꯥꯡꯇꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯊꯣꯡꯗꯣꯏꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣꯁꯨ ꯍꯟꯗꯛ ꯊꯥꯡꯒꯠꯇꯕ ꯈꯔ ꯀꯨꯏꯔꯦ ꯑꯩ ꯍꯧꯖꯤꯛ ꯑꯇꯥꯁꯦ ꯇꯣꯠꯈꯤꯒꯦꯀꯣ ꯑꯇꯥꯁꯦ ꯑꯩ ꯀꯩꯅꯣꯒ ꯂꯣꯏ ꯊꯥꯎ ꯍꯥꯞꯅ ꯂꯣꯏ ꯇꯣꯠꯅ ꯈꯣꯠꯅ ꯂꯣꯏꯔꯝꯃꯦ ꯏꯁꯤꯡ ꯑꯩꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯇꯥ ꯇꯣꯠꯄꯒꯤ ꯏꯁꯤꯡꯁꯦ ꯕꯣꯡ ꯁꯧꯍꯜꯂꯒ ꯇꯣꯠꯄ ꯑꯇꯥꯗꯣ ꯑꯗꯨꯗꯨꯅ ꯑꯇꯥꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯊꯣꯠꯂꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯁꯥꯍꯟꯅ ꯊꯝꯃꯦ ꯍꯧꯖꯤꯛꯁꯤ ꯇꯣꯠꯂꯒꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯇꯥ ꯇꯣꯠꯄ ꯑꯇꯥꯁꯦ ꯍꯤꯟꯖꯥꯡꯁꯨ ꯑꯗꯨꯝ ꯂꯣꯏꯁꯜꯂꯛꯑꯦ ꯍꯤꯟꯖꯥꯡꯁꯦ ꯈꯤꯇꯪꯊꯣꯡꯉꯤꯁꯦ ꯁꯤ ꯂꯣꯏꯔꯒ ꯑꯗꯨꯒꯩꯗꯤ ꯑꯂꯨꯁꯤ ꯉꯧꯔꯒꯦ ꯀꯞꯄꯛꯀꯅꯨꯅꯦ ꯇꯅꯅꯤꯗꯅ ꯌꯥꯔꯕꯣ ꯌꯥꯔꯦ ꯀꯞꯄꯛꯀꯅꯨ ꯇꯅꯅꯤꯗꯅ ꯌꯥꯔꯦ ꯇꯅꯅꯤꯗꯅ ꯌꯥꯔꯕꯣ
ꯁꯤ ꯂꯣꯏꯔꯒ ꯑꯗꯨꯒꯩꯗꯤ ꯑꯂꯨꯁꯤ ꯉꯧꯔꯒꯦ ꯆꯥꯛꯇꯤ ꯍꯣꯔꯦꯟ ꯈꯤꯇꯪ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛꯇꯤ ꯀꯩꯅꯣꯗ ꯔꯥꯏꯁ ꯀꯨꯀꯔꯗ ꯑꯗꯨꯝ ꯊꯥꯡꯒꯠꯈꯤꯗ꯭ꯔꯣ ꯂꯣꯏꯈ꯭ꯔꯃꯤꯅ ꯍꯧꯖꯤꯛ ꯑꯩꯅꯅꯦ ꯈꯥꯡꯁꯦ ꯈꯥꯡ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯦꯕ ꯌꯣꯠꯀꯤ ꯈꯥꯡ ꯄꯤꯛꯇꯛ ꯇꯧꯕ ꯑꯃꯈꯛ ꯑꯗꯨ ꯍꯟꯗꯛ ꯍꯣꯗꯣꯛꯈ꯭ꯔꯦꯕ ꯑꯗꯨ ꯍꯣꯈꯤꯕꯗꯩ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯉꯧꯕ ꯈꯣꯠꯄ ꯈꯤꯇꯪ ꯄꯤꯛꯇꯛ ꯇꯧꯕ ꯑꯃꯈꯛ ꯑꯗꯨ ꯍꯣꯈꯤꯕꯗꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯁꯤ ꯑꯆꯧꯕꯁꯤꯒ ꯑꯗꯨꯝ ꯑꯃꯨꯛ ꯍꯤꯟꯖꯥꯡꯁꯦ ꯈꯥꯏꯗꯣꯛ ꯈꯣꯠꯇꯣꯛꯅ ꯂꯣꯏꯔꯒ ꯑꯃꯨꯛ ꯐꯖꯅ ꯐꯦꯡꯗꯣꯛ ꯂꯣꯏꯔꯒ ꯑꯃꯨꯛ ꯁꯤ ꯉꯧꯒꯦꯗ ꯑꯇꯩ ꯈꯥꯡꯕꯨꯗꯤ ꯂꯩꯕ ꯑꯩꯅ ꯇꯩꯁꯟꯅꯤꯡꯗ꯭ꯔꯕ ꯈꯥꯡ ꯃꯌꯥꯝ ꯇꯩꯁꯜꯂꯒ ꯐꯦꯡꯕꯗ ꯋꯥꯅꯕꯅꯦꯅ ꯑꯩꯅ ꯍꯧꯖꯤꯛ ꯁꯤ ꯍꯥꯞꯆꯤꯜꯂꯒ ꯑꯂꯨꯁꯦ ꯃꯌꯥꯝ ꯑꯂꯨ ꯕꯖꯥꯔ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯇꯟꯁꯦ ꯑꯣꯏꯅ ꯍꯧꯔꯒꯦ ꯅꯪ ꯀꯨꯔꯀꯨꯔꯦꯗ ꯑꯗꯨꯝ ꯆꯥ ꯂꯩꯔꯕꯣ ꯅꯪ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯅ ꯀꯌꯥꯔꯛ ꯁꯨꯔꯒꯦ ꯅꯪ ꯀꯨꯔꯀꯨꯔꯦ ꯆꯥꯏꯗꯣ ꯏꯟꯖꯥꯡ ꯑꯐꯕ ꯄꯣꯠꯂꯗꯨꯕꯨ ꯅꯪ ꯆꯥꯏꯗꯣ ꯅꯪꯅ ꯇꯛꯄ ꯇꯟꯗꯣ ꯑꯣꯏꯃꯥꯅꯦꯁꯦ ꯑꯦꯟꯖꯦꯂꯤꯅꯥꯅ ꯇꯛꯄ ꯇꯟꯅꯤꯁꯦ ꯀꯝ ꯅꯠꯇꯦ ꯑꯩꯒꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯇꯟꯗꯣ ꯂꯩꯔꯕ ꯍꯣꯏ ꯑꯩꯒꯤ ꯇꯕꯤꯌꯨ ꯑꯩꯅ ꯇꯛꯄ ꯇꯟ ꯉꯥꯏꯈꯣ ꯗꯥꯛ ꯂꯩꯅꯕꯒꯤꯗꯨꯗ ꯀꯩꯅꯣ ꯇꯧꯅ ꯑꯩ ꯍꯥꯟꯅ ꯇꯧ Kena cabai dah, Cak. Hah? ꯆꯥꯛ ꯑꯩꯈꯣꯏ 이싱이 샤오구나 로에 짝 이싱 알루 합성그러면 고기 마이게는 더 통나봐 Ah, lagi kalau Chanigde. 에이나 게장 잡아보겠어 먹어보자 하이 ꯃꯌꯥꯝ ꯏꯁꯤꯡꯁꯨ ꯁꯧꯔꯦ ꯑꯩ ꯑꯂꯨ ꯑꯃꯒ ꯁꯤꯒ ꯍꯥꯞꯆꯟꯈ꯭ꯔꯦ ꯑꯁꯤꯒꯩꯒꯤ ꯍꯣꯔꯦꯟ ꯂꯧꯊꯣꯛꯑꯒ ꯑꯗꯩ ꯑꯩ ꯉꯁꯥꯏꯒꯤ ꯉꯥ ꯃꯆꯥꯗꯣ ꯑꯗꯨ ꯊꯣꯡꯗꯣꯏꯅꯤ ꯑꯗꯣ ꯃꯣꯏꯒꯤ ꯇꯟ ꯍꯧꯅ ꯂꯣꯏꯔꯦꯗꯣ ꯁꯤꯒ ꯂꯩꯔꯦ ꯑꯂꯨ ꯕꯖꯥꯔꯗꯣ ꯃꯣꯏꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯂꯨ ꯕꯖꯥꯔ ꯇꯤꯟ ꯌꯣꯠꯂꯦ ꯍꯥꯏꯕ ꯑꯩꯗꯤ ꯗꯨꯀꯥꯟꯗ ꯆꯠꯂꯗꯣꯏꯅꯦ ꯕꯣꯕꯣꯛ ꯂꯣꯟꯖꯟꯅ ꯂꯥꯛꯑꯝꯃꯅꯤ ꯗꯨꯀꯥꯟ ꯍꯩꯗꯣꯡꯅꯤꯗ ꯑꯩ ꯀꯥꯏ ꯆꯥꯗꯣꯏꯒꯦ ꯍꯥꯏꯕ ꯐꯔꯦ ꯑꯥꯗ ꯑꯦꯟꯖꯦꯂꯤꯅꯥ ꯆꯥꯈꯔꯦ ꯁꯦ ꯍꯨꯛꯂꯣꯅꯦ ꯍꯥꯎꯕ꯭ꯔꯥ ꯑꯝꯇꯒ ꯍꯨꯛꯂꯣꯅꯦ ꯆꯥꯎꯅ ꯇꯅ ꯖꯦꯡꯍꯟꯒꯦ ꯂꯥꯛꯑꯦ ꯑꯝꯇꯒ ꯍꯨꯛꯂꯣ ꯆꯥꯎꯅ ꯇꯧꯅ ꯁꯦ ꯊꯛꯄ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯐꯤꯁꯤꯃꯨꯛ ꯇꯥꯏꯊꯣꯛꯑꯒꯦ ꯐꯅꯦꯛꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯤꯅ ꯂꯩꯅꯤꯟ ꯁꯨꯠꯇꯨꯅꯤ
machu phajai na ta do phi do matek inna ba matek siga machu katang khena ba mai tawi machu di phajai do phi ga de kya pha ba yo de da andra ada sisina angoba da amuba na moirang ka ba sisi phajai sim machu yam phajabani sigi phanek se ada hojik se si phanek sing se hana tai thoki ge du ge di phi se tu ga da tai ga da yam dai ada hojik si oina ta hana tai thoki ge koma larik pari Dear and athenge hogolaga once upon a time there lived a beautiful woman in Greece. Her name was Callisto. She had a son named Arcus. She was very happy looking after and looking at the looking after and playing with him. within however Her happiness did not last. koi maram mo Many khapani koi people theng e gol se koi larik pai Many people were jealous of Callisto. They went English ki reading baba lo khre housing manipuri se maite ron si mu reading parak tro bani koi enjini na maite ron baba ta paro Marauting Leba Bilbal Akbar Diligi Nintoren Orami Mahakira Shada Bilbal go up Hamada Malairabi Akbar na Bilbal Bulu Natorami Bilbal Lausing leiba Lausing Leba Mioini Akbar na Marakta Mahaki Shobagi Hamnaiba Singda hamnai ba singi Hamnaiba Singi Lausing Chang Nabi chayeng lami Chang Lami chayeng lami hai ba loksing chayeng lami hai ba Lausing Chang Nabi Lausing Chang Lami chayeng lami na te chayeng lami hai ba Chang da loksing ki chayeng da mana hai ba loksing ki chayeng da ilai ne hai ga da bani hoi jamna nang do ulum na hai loksing ki chayeng da na hai ga da bani Lausing Chang da Abibal Bulu Abibal Bu Kanana Su Mai Ti Hanga Nam Khide Nung Mag Bana Malay Mai da Lahi Ama Chingaga lahi na te Lahi Ama lahi na te lahi tan makha da sena chingdo adu do lahi hai na hai ba adu do lahi ama Lahi Ama Chingaga phamnai ba singda Hamnaiba Singda Hangami Lahi Asibu Shokti Dana sakpidana tension ba Shokti da Tenshin Ba Namba myoida Ikhak ahak na ne Ehang na manati gani Akbar Giwataraga Pamnaiba Punamag na Wakan Kanda Hoki Pamnaiba Mana Hai haida i Aida I Ining Tau Lai Asibu Kajikta Muthalabadi Tenshin gani Tenshin bigani ya sidi reading ni dictation amani sidi reading pa do mi english ki pa ba lo re hojing manipuri ki pa ba lo re si tuition ki ma hum mang pe si reading pa ba gi hi pa lo bu hi tha kare mem tai ba lo ne phanek se angobo do tai ba hojik lo sang ngam dre siana dum tai re angobo mo keno to ba moirang keno ka ba amugana moirang ka ba du pona ka re hojik si hana tai lo sa ado mayam video se ngasi gana di matang sida lo se lage mathangi next video da mo mayam una si ngasi hojik ti mayam ai khalin ko video se hojik leptana thanga ngam na mo hona ra gaina khan na ba hona gaina tawmi ado ngasi degi hawre starting ado mayam ngasi video se matang sida lo se lage ngasi gana de ko mathangi next video da mo una si